Loyalam E-PAO tabi bakutimapu hitrang susmitana namitangi pau pizari ahanbida maruoiba headline. Congress Party marakta manadabagi wakhalon mapanda tholakpa asi laibak thibani haina taramari CSO na phondorakli. Politics sa yamong na bathawong singna iriba ki chawkhatlam jelda maning halana basingligano haina mayo na phondorakli. Manipur da thokliba conflict asiga mari lenena changsilakpa khungjang singda Kokpi Marum sarup yagani haidi. Pau sandokna pijari. Congress Party ki marakta manadabagi wakhalon mapanda tholakpa asi laibak thibani haina taramari CSO na phondorakli. Congress ki wangang loi seram nekena RTI gi paukhum adu wahanto khangdrabra no maintain amadi no aware habisi NRC 1951 tawdre haina loribra wahanto khalibra haina taramari CSO kanglaipa ki IPR subcommittee ki convener H Bablu na thadurok pachirol mana hari Cheryl asina makhatana haribina Congress ki senior leader amadi TV gi khanani bagi thoram amada chummi phai haina lobusu lai hauzik party marakta manadabagi wakhalon mapan tholakpa asi laibak thibani miyam marakta sengdok sengjing tobagi thabak toksi masi yeknabagi loksing oinaba lambi pibani amadi noknanaba machak amani taramari CSO kanglai pakna lamdam masigi miyam ga loinena demographic imbalance in Kangleipak habisi matangda hoki bacha hidagi akhang ahi tanaduna miyamda awareness piduna lagli masigi iroinana lamdam asida census ki ihawla pagal iroinana census tawnabagi damakta joint committee opposing delimitation exercise in Manipur na RGI da Census Director da Home amasung mari leneba singda census tawba matam chadri NRC update tawgadabani haiba memorandum kaya piduna lagli masigi matung chaliba chahi asigi March manga da Lok Sabha gi Inner Manipur constituency gi MPB Mall akoizamda Retire IAS Kuthangda census sektoknaba amadi NRC update tawnabagi matangda taramari CSO group ki committee am oina leriba joint committee opposing delimitation exercise in Manipur Kanglaipakna memorandum ama khusinaki makhatana Rajya Sabha gi MP dasu chamanaba memorandum asi khusinaki masida natana lamdam asigi leriba MLA sing dasu khanabinana ba memorandum bisingki varat amadi lamdam asigi maru oiba organization sing dasu khanabinaba memorandum piki adubo Inner Manipur Lok Sabha gi MP office ki miyushina pau phaunaba wapadagi taramari CSO gi convener bu lana uhanbaga lonena miyam bu lana lamjingbagi thabak tawrakli basi kandem tawrakli mafam kaya da chataki bus search operation da lalhauba ama yauna masing yamlaba khuchukalai kaya marum phagat pangam khre Manipur Police amasung Central Security Force nangarang aina thingkraba lalalup Kangleipak Communist Party nongdreng khombagi active cadre ama Pummamg kibaga lunena masing yamlaba khuchu khulai amasung explosive sing phagat pangam kibaga lunena state asigi ching amasung tapaki chingnaba mafam singda security force na chathakiba counter insurgency operations sing hena kansing khre hari police ki pauna hai lalhalop KCP nongdreng khomba fraction gi active cadre ni haiba Tiam inaw sing che kontrom doi kumbi makhale kai deleba asi ngarang langol game village zone 2 dagi fabangam kibaga lunena mawandagi 36 HGD grenade ani 9mm ammunition gi round taramanga mobile phone ama Aadhaar card ama fagat pangam ki hari amaromda security force in Ukhrul district ki Lungtar Chingsang amasung Sanagi area da chathaki ba search operation sing da militant sing na sahatuna thamlamba bunker sing security force sing na khol sing ngang nabagi damak leshing khre hari atopa operation amadana security force sing na Imphal East ki Hengang police station gi manung chanba Mongjam khuldagi single barrel tarani thoi borgan ama tongan ba nomai maru sing bulletproof jacket sing iron protective plus sing helmet amasung charger ga loinana bafeng wireless communication set ama fagat pangam ki hari Nongmaijing chingkhongda yamlaba khulai sing fagat khrai Imphal East District ki Irel Bung Police Station gi manung chana laiba Nongmaijing chingkhongdagi police na yamlaba khuchu khulai sing fagat pangam khrai police ki pauda tha asigi mapanda fagalaba polam sing adudi magazine yauna insert rifle ama 303 rifle ama .32 pistol ama hand grenade taramathoi 2.1 mortar ammunition taramapan HG ammunition ani IED explosive rod ama IED gi explosive material kg tarahondoi 303 LMG gi magazine mari 7.62 mm LMG magazine taruk Insas LMG magazine ani 303 magazine ama .32 magazine ama detonator nipu SLR bridge block taret SLR firing pin mari SLR
gas plug ama explosive material cortex kuntra nipan IED control box ama hand grenade ama tongan tongamba nongmai makhal singi maru chamaga marfudara manga 303 ammunition charges mapani police na fagalaba polam singadu manakna pa police station da sinakibagalona na case ama lokhat pa hokrai amarom da Imphal East district ki Porompat police station ge awang ching dige police na khuchukulai kaya fagakrai police ki pauda fagalaba khuchukulai sing adudi 7.62 SLR rifle ama 9mm SMG carbine ama detonator Yaba Chinese hand grenade ama M16 gi magazine ani tongan ba Nongmaijing gi maru yangkai rear radio wireless set ama telescope amani faglaba polam sing adu mari lenaba police station da sinakre hari politics ta yamong na ba thawong sing na ireiba ki chakhatlam jail da maning halhanna ba sinbi ganu haina mayol na phungdorakli Manipur Youth League Mayona Tarahumdo Shuba Manipur State Assembly Election Asiga Mari Lenena Haukiba January Tarataruk Lisingani Kuntaruk Manipur University gi Auditorium da Politics Anobal Langwan gi Board Hanamington ba theme asida Mass Awareness Campaign Hodokraba Matung Manipur gi Kendra Singda Awareness Asileptana Chathaduna Lakli Masige Irinina Sin Kudimakta Sin Pangliba Singasu Mayol ga Puna Miyam ga Hupna Wakal Tanabagi Campaign Asisu Chathaduna Lakli Manipur India gi makhada tindringei da masagi constitution laizaduna masagi lengaklon lejaramlaba iramdam asina October 15 1994 da India gi makha teluraba matung asi aikhoi gi lengaklon sing phibam asi sathina marai chatharakli aikhoi gi iramdam asida aikhoi gi firep isana lepchaba ngamdabata natana mikha ponbagi wakhalna namthaduna chahi kaya aikhoi gi miyam asi hanglai oiduna lakli Masida mayolna isagi pirep lepchaba ngamba lengakpa amadil lengaklon ama oinabagi damak politics anoba langwan gi board asi chathaduna laklibani Manipur gi hauzi go riba tangdulai tadraba phiwam amadi mayona leptada changsilakliba ihawasi gi cherak asida hauzi mirep singdigi sel amati pochai khudol potna chingba niba mikhal ga mari lenena chaksa haizana ba sanai yuneba yumthong da yengba nungaitaba mongda poster thetpa amadi kumai haraugi mingda sel nibena chingba thawong kaya tatharakliba asi lepinaba mayolna lebak miyamgi mafamda lonukna haijari arauba langwalda thazaba thamniba aikhoigi miyamna chakhopan nungaiba yaphaba ingtappa manaba ireipak amagi pandamda changsiliba khongjang asibu mangam sanaba honaminasi amadi khongjang asibu thintanaba honarakliba thawong sing asi tawbidanaba mayolna haijari haina phongdorakli Manipur da thokliba conflict asiga mari lenena changsilakpa khongjang singda cop map morena sarup yagani hairi Haukiba chahi lisangani kolumdoi gi me ahumdagi kuki narco terrorist singna chatharakliba Manipur gi conflict asiga mari lenena Manipur gi tongan ba CSO amasong mairapai singi khongjang pumnamakta Committee on Protection of Maite Victim cop map morena mapung phana sabatkani haina lup asigi convener TH Puda Maite na thadorpa cherolamana hairi Gerald asina makhatana haribana irang asiga mari lenena hauzi Manipur gi mafam kaya da micham kaya na tongan ma demand kaya tawraduna changsiliba khongjang sing asida lup asina thamoi singna saru yagani thokliba irang asi loishinnabagi demand kaya tawraduna indefinite hunger strike ki khongjang changsilibi Jennifer Khadima masung sagol banda ima singna changsiliba indefinite hunger strike ki khongjang singda government na mapung phana sagotpaga lunena saru yagani hairi Sanagi Marum Kokpi Yaba Manipur gi amatangairaba solid waste management plant Leingakna dustbin onthoklei Sanagi Marum Kokpi Yaba Manipur gi amatangairaba solid waste management plant Leingakna dustbin onthoklei Imphal Smart City onthokpada waste management gi plant gi achauba thodang lei haina lamdong apunba lup ki advisor thodam Netrojit na ngasi lamdeng da leba plant asigi campus ta pangmishinga unaba amada phangdokhrei Lamdengi club amasung maira paibigi members singna saruk yaduna pangthokiba pawgi mifam adudam ahana makhatana haikibada lamdengda leba solid waste management plan asi inglisingani tareta linkhatkiba matam aduda IMC na konba mafam singdagi thoklapa amotpa kaya sing maru oina nomada ton kun recycle tawduna mai amasung har puthokani haina panaramba adugi ona tenabada lisingani 15 dagi nomada infagi tongan mafamdagi amot akai ton chama kontra hena puslapuna recycle tobangam na lakhi recycle tobangam daba maramna paishinuna leiba fata haudi dagi chenthara pamachumna khul asida leiba lawpari kontra rom lo uba yadaba khaktana tana lamdeng da khundariba miyoi lising ahungi hakchang sohan bagi maram ama ohelei
Hiram asigi matangda matam-matamgi paliba leingaksinda kayarak haizarabasu ngasi phawba tasin usinadana lakpagi haukiba March 26 aroiba oina point 8 yawa memorandum ama Manipurgi Chief Minister amasung marinebasingda pisingki hairiba memorandum aduda yauriba demand taret adu athubada Leingakna thabakto onthoktrabadi zone amadagi plan asi thingzilagani hari ngasi imagi numitna lakpada CM Khemchana mama oibisingi mafamda ikai khumnabu utpaga loinana yaifa paujal pirakli ngasi malemgi imagi numitni senglaba numit asiga mari lenena social media gi khuthangda Manipurgi Chief Minister Y Khemchana mama oibi khudimaki mafamda ikai khumnabu utpaga loinana yaifa paujal pirakli mahaki paujalda Khemchana hai isorna mafam khudimakta yawbangamdanaba mahakna ekhoida nukshiba sakti amasung masagi oijaba thajaba thadoktuna kathopagi sektam ama oiribi imabu pibiri asigumba thoidok hendoklaba numit asida minungsiga loinena ekhoigi punsi mangal pibiriba ima khudimakpu ikai khumnabaga loinena nukshiba ulasgi haina CM na mahaki paujel pirakli amaromda imagi numit ki palan thoram asingasi Bisnupur district ki irengbamtasu Youth for Change oinam kendra na sinuna pangthokrai thoram aduda ima singda khudolpot piduna ikai khumnabu utki Development yauduna chawkhatpa khunai ama sembe yaroi miyamgi mihut haibasi miyamgi damakta thabak tawnaba leiribani haina speaker Saitabrata phondorakli Hauziki matamda thamoi sengna thabak tawninglagasu lana pauthopagi hainabi leiba asina tawzariba thabak khara adu lemna manghanbagi machak ama oirai development yauduna chawkhatpa khunai ama sembe yaroi miyamgi mihut haibasi miyamgi damakta thabak tawnaba leibani haina Manipur Legislative Assembly gi speaker Thokchom Saitabrata phondokrai lamdam asigi khwaidigi liraba club ama oiriba ya school athletic club ki nongna sakiba building extension Sanagi thoram amada wafam asi mahakna phongdokhibani ya school athletic club ki executive governing body members sing yauna moirang khomda pangthokiba achamba thoram amaga mari lenena speaker na makhadaraduna hai punsi ki khongchata chakwa thorangi thabak thoram haibasi tangai fadana tawdaba yade development yauduna chakwa khunai ama sembe yaroi chakwa khunai hana semdana chakwa lebak ama sembe yaroi maramasina aikoina chakwa thorangi thabak ama torpa matamda aigi magi haiba wakhalonda thabak tawba yade mafam amadana kham thengna chawkhalaga atopa mafam amadana chakwa thorangi mami phawba tadrabadi tawzaruba thabak pumnamak aremani miyamgi mihut habasi miyamgi damakta thabak tawnaba leiribani khujin khunan thokta karigumba asoiba aranba ama yaurpa matamda aranba adu isada haibiduna semdoknabagi poktak pirapa khudimak taramna okchei adubu TV discussion singda miyamgi mihut amabu hekta sa sanda cheiba thangbagum fazadaba wahai wata ngangbiba ase nungaijade madugi mahutta semdoknangliba khongthang adu masini haina nukshiba wahai wata da haibiyu haiki Koki militant singna landarakpada soktuna hospital singda lainduna leiriba tangkhul volunteer singi phibam citizen club ni yingsingkhrai Ukhrul district ki Sanagi tel yauna tongan mafam singda Koki militant singna langdarakpadagi soktuna Rims hospital da laying liba tangkhul micham amadi volunteer singi anabagi phibam citizens club soibam lekai gi thomi singni yingsingkhrai lamdam asigi miyamna central force singda thazaba thamdana ba state force ki mating natana Koki narco terrorist singna yalho phurup maite amadi naga phurup da chatharali ba mihat mipun thingbangam loi haina club asigi president Mahendra Nauremna phongdorakli Koki militant singna leptana chingamadi tampaki mafam kayada afaba makhagi khulai sizinaduna landarakpadagi asokpan nangbadagi hauzi Rims Janims amadi Ras Medicity da layang libasingda maru oina club asigi president Mahendra Nauremna luchingba kangbu amana hakhinana chatuna anabagi phibam engsing khongchet aduna mari leinana pangthokibani President Mahendra Nauremna makataraduna hai mahausadagi hauduna lamdam asida khunda minariba maite amadi tangkhul phurupki leinariba machin manau oibagi mari adu hena chesinaba amadi awa ana tarapa matamda amana amada mateng pangnabagi wakhalonda ngasigi tengbang polam asi khusinabani Koki narco terrorist singna kumja lisingani kulhumdogi me ohumdagi maitegi mathakta landa aduna pikliba angang yauna micham miyam kaya harakli madugi mathakta miyoi kaya fakraba matung ngasi phawba mafam khangdana leiri ngasina amuk yalho phurup tangkhul nagada khut thaduna mihat mipun chathaduna lam khopchina bu honari haiki arobada maruiba paw amuka nizari Congress party ki marakta mat manadabagi wakhalon mapanda thorokpa asi laibak thibani haina taramari CSO na phondorakli Politics ay yamong naba thawong singna ireba ki chakholam jalda maling hanana batsimbi ganu haina mayon na phondorakli Manipur da tholiba conflict asiga mari lenena changsilakpa khongjang singda ko map morin saru yagani hari
Matang asida loyalam E-PAO na namitangi pao pibil lezari tabili ba kutimako amuka hanap kurumjari.